Online Manipur gi numidangi pau miyeng tabirba pumnamang puthoi laisromna khurumjari ahanbada maruoiba pau. Gangte macha ama maraibakta Yotpi ahum yungsanbiramle. Gangte macha ama Kuki singna maraibakta Yotpi ahum yungsanbiramle hairi. Thaudo asing asi ayuk pung 10 rom tarakpa adwaida Tuinyom Kona Gangte Community Complex mayada thokibani. Hariba miyoi asi barada leibani shu hairi. Yotpi ahum yungsanbiramle hariba Gangte macha adugi maming Lalthuom Gangte apokpa Bidi Gangte kawi hariba miyoi asi masa ngamdaduna phamungda hiptuna leiringaida Yotpi asi maraibakta yungsalambani haina pau asina makha tari. Makha tarakpa update asidi editorial column dagi lakhotjarake. Nahasingna national character yauktrabadi aikhoigi saktam mangkiba tabani. Manipuri singi itihas ta thawang lawgadawriba ngasigi naharol singna makhoi masagi saktam gidama khanjaba ngamjadaba haibasi achoba pap amani. Pap asi kari langjarubagi tawribano haibase khantaba matam yaure. Masada anabadi faujaba anabagi layongdi khangningdaba miyoina leiba asida pik thana leire haibasi khangdabani. Haujiki hawragliba naharol singna national identity gidamak pakhatchaba leitriba asi masada national character yaudabadagini. Jati amagi miyoina masagi national character yaudabadi jati adugi mangmapung phana mangba ngamde. Maram aduna mangmangba ngamdaba jati ama hujiki malengbi yawonda awonba khanba ngamdaba haibasi masana tabani. Aduna hujikti naharol singi maruoiba tawgadaba thabakti national character yahonbagidamak itihasna yumpham oiba ipanat ipunat Thaksirol khasirol munna khangba miyamgi oiba sangstan ama mathau tai. Apunba itihas sagatnaba kanglup ama semduna jati asigi tunggidamak mangmangba ngamdrabadi aikhoigi saktam ase mangba tabani. Manipurgi saktam haibasi Manipurgi itihas ka sagonaduna lakchaba inatna yumpham oiba itihas ki China pung kayada thaudok kayada jati asigi ijat kidamak China khongdren hangnaduna lakna kiba thaudok kayana semkibani. Manipurgi itihas munna masak khangba Manipuri singi mapung oiba itihas asibu semlak kiba khunai asigi pathang puthangi manat ka loinana thaudang lore iba maru oiba yumbi oiriba kanglup adu national character yaroktre haibasi lengaklon pairibasingna khangbigadabani. Manipuri singi itihas ka mari makhong samnadaba lengaklon haibasi Manipuri singi damaktadi honglakliba khunai asigi yawol asida saktam ngakpa ngamdaba haibasi masana tabani. Samna hairabada khulai paiduna masagi mathwai pontha piraba miyoi phauba khulai thadoglaga mantri MLA amasung achauba officer singi matung induna aranba lambida khong thangjinba phawwa yauribani. Masagi wakhanda national character yaudaba singna hojik matamgi lengaklon pairiba miyoi phauba masa masagi party gi warefna makhoi gi firef lawba ngamdribani. Delhi gi khongthang yengduna lorkpa warefna party gi waref oiribani. Maramaduna Manipur gumba apikpa raija singdadi Delhi gi achau asang singi paisa tanfam oire. Olagliba itihas asibu masak khangna paramchatki wakhalonda leftuna matamgi yawol aduda jati adugi miyam khunai aduna thaudang lawnaba matamda jati adu hingba haibase kakpa yararoidaba wafamni. Toina hongba miyoi poki khunai asida masagi saktam gidamak lepchaba ngamjadaba miyoi kaya singdi itihas ki ironungda patuna pumduna mangjakiba ngaktani. Maram aduna apunba itihas ama sagatnaba amasung jati asi kannanaba aikhoi khudimak khanthaba matam oire.